amasung laboratory Watpa gi Wathok High Court na action taken report amasung awatpa sing mention na ba paikhatpa thabak singi roadmap ki report pirak na ba khangankhre manipur da hozik fawbagi oina state lengang na chalaiba khwaidagi chawba medical institute amasung Oiriba Jnims hospital da ana laying da mathau taba tongan tongan ba specialist sing amasung laboratory na chingba sing awatpa mayam leide hairakpadagi waliba sing asi mention binaba mari leinaba authority da aiba chero pisinduna haijakhrabasu thabakta onthoraktre hairaduna High Court of Manipur da file tawrakpa wakat ama court asina lokhatuna makhatana khanarakpada institute asida leirakliba awatpa sing mention naba lokhatkibagi report amasung makhatana Wadhandanaba Semba Road Map ki report pikhalaknaba khanghankre wakat asi Uripok area da leiba Lamsang Assembly Constituency gi club ani amasung Uripo AC gi club Nimphuga Nipang gi apun baluf Oiriba Uripok apun baluf ki president Soram Tikendrojit apok palai khidraba S Mani Uripo Sorbon Thingen amasung luf asige general secretary Samom Durba Chahini Futaro Apopa S Guno Yungjao Manbi Marifutara Mathoi Maitei Langona petitioner Singh Oiduna Wakalakivani petitioner Anina PIL Oina Wakalakliba petition Asigi respondent Singh Manipur Lenga ki Mahut Sinba Chief Secretary Commissioner amasung Jnims ki director ni wakat asi court na chaliba chahi sigi ihan hanba PI number 1 of 2026 oina laukhatlaga masigi YN Thengkhang naina chatharakli bani YN asigi makhatarakpada haukiba yumsakaishin numita matter asi Chief Justice M Sundar amasung Justice S Guneswarna base na laukhatkibani court na master asi laukhalakpada petitioner gi maikaida senior counsel A K.H. Tarun Kumar na left laga Councillor M. Rastam Mahapu Mating Pangki respondent ahungi maikadagi additional advocate general S. Chioranjan na state council Y. Max ka loina na left ki matter asi public health kamari laina banina haiba wafong court na phongdok paga loina na Jnims ta akan aba ana layengi khudong chaba sing amasung medical institute asigi staff singi matangdani hairaduna akaknaba institute asigi specialist sing matangdani haiba wafam nahauna na ningsingki Party ani muki maike de gilepa council sing institute asida mayo nariba award apasing asi mensina ba state ki khwaidagi wangba thakta thabak paikhatpa chungdani haiba wafam su phongdorakpadagi court na chaliba chahi lisingani ga kuntaru asigi January gi tara manga dagi hauraga petition asigi mathangi wire chathagadoriba September ani lisingani ga kuntaru fawbagi manungda award apasing asigi matangda laukhatpa thabak ki report pikhalaknaba direction pikre Ani suba report akaknaba matam piduna leiriba award pasing mensinabagi roadmap ama sembaga loinana masigi matangda su report pikhalaknaba direction piki Chief Justice na luchingba vesh na report makhal ani sigi pikhalaknaba direction piki baga loinana masigi dama khananaba matter asi September ani lisingani ga kuntarukta list taunaba khanganki Panbayabadi Uripok apun baluf ki Vice President amasung Oiriba Senior Counsel K.H. Tarun Kumar na applicant oiduna petitioner anina August kuntaret lisinganiga kunmanga da Jnims ki SPIO director da RTI Act ki kuthangda application ama file tawkhibani application aduna medical institute asida leiba super specialist singi akupa warol galoina na ana layenga mari leinana information sing PBO haizaki RTI gi pakhum asigi matungda November 3 lisingani ga kunmanga da Manipur lenga ki mari leinaba authority da athuba matamda award apasing asi mention biu haibagi ayiba cherol asi pishin kibani cherol adugi matung ina lenga ki maikedagi mathau taba thabak sing laukhalaktabadagi petitioner anina PIL asi court file tawraktuna Jnims da panthadana agency service ki mapangal kankhat hanbiu amasung super speciality medical healthcare facility fanghanbiu haidana wakalakibani